Okay. Asum phamam bane bako tumdringai kansida video macha ama namge haraga lai su khoyamam bane sida ai kane se upra khungdi ujala hoi ai kane sida lai khoyamam ni tumam daigi tumdi ka de kender muthal paka kaw ya ponde ko muthatlaga tumdoini ado adum inaw nu ping video ma namge tawani Linthoi, if you're watching this video, this is for you. Haidi ko nungtigi mo na advice piba ngamba natte natra angang ni hadi lai tami ka na wakaje katukaran ai boyfriend amo importance pi friend amo importance pi haraga darik phadana padadi matha saidana machi moy bagi ai matha yam sajayeba aduna magi status ko matham ju aina ne mitse hangdo yengdore bani thakto yengdore bani magi status what does it mean and I hostel da thamaga like parira pandrira yam mari oi jabdo machi moy bagi aduni bako aduna aina haijaningbadi noina like paringai matamda even not only ai inaw nupi da nate ai inaw pigi makha tabajing hai tar ai makha tabajing like pari kanda phajana pawo haidi noina tammingai matamda specific matam khatane ba hanura kanda like tamba yai haije yai aduju matam haibam loi leidana ko mi je haje thaba ama tawreju age limit loin thamba ngatane ba chahi adu ai thaba kaujari chahi 40 bogi manung da leiba mi ngai adu loina hanura kanda lai tamninge harjuna ju thabaki opar ma hela especially in India sidadi toba yai ko sidadi nang hanura pa hoba London dadi nang hanura pa hoba thabak ton loi ni toba yai ni tawnai ba khwang so la so dum thabak toba lai but Manipur da leiba ngai Manipur da leibagi ai ki sen pito haijaning be I don't know what to say ID like tamiganda phajana like tamo nupa koibada plus namanabi tinabda yamna importance piba tawano adu jingdo koi nu haiba nate plus namanaba thamno haiba su nate thamno loi importance oba ngatane bako duju education haziki priority di nang like taming specific matamdu dadi like tambada focus tawo mama baba ju yamna matha sai nangi wakhanda ai ju matha yamna sai nana ngauchine haiba nate but haidi soidana ngai haibane bako haidi nana ngauchina dana yumda problem udu thoi haiba nate but kahani adum advice ne thamani godan kok tu dam thamani hai tare ko ai gi ju pi kanda ne ai gi tamuk matam ju mama baba na yamna imana ha to call tor ga ai gi brain da fit tawdu ai na bi da ai na fit tawini ba aduna lerikana pau adu stage so hendokro matamda made hadi chahi ahum gi haraju chahi ani gi haraju course tammi bai matamdo aduda focus tawraga nangna pamdari ba thabak to adu ngamnangai thabak taw imanabi da gi koina bla yam importance pi thokra matungda kashunda khau da di nang jobless oi ba haije kaino lohong bai haraga paisa ka pi lohong ne aduna nang nothing is satisfied for you right I mean you need something for your life na sana paisa tanjaba thokpa haije yam harau bane ha ba salary phang matam da kane paisa yam de yam ne less hoina phangine adu shu yam harau e buko adaina nangju lari focus yam na tawraga hai khotana tawraga ti thabak soidana phangani nasagi paisa tangani nangi future gi lakadar mi jing na depend tonga ta ka ta de aduga hajik yamna su importance bigano haise haitine nanga thabak torpa matamda ne khangnaba nupa nupi adum thengnabane adudana nakok chanaba mi to ado khalaga dum layu kaide I can't